ꯌꯨꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯣꯂꯔꯒꯤꯗꯤ ꯂꯩ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯗꯤ ꯑꯝꯇ ꯂꯩꯇꯦ ꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯍꯣꯏ 87ꯗ ꯆꯠꯂꯦ 87 ꯁꯨꯕꯁꯦ ꯍꯧꯖꯤꯛ ꯈꯨꯟꯁꯦ ꯃꯩ ꯉꯁꯤꯕꯨꯛ ꯐꯪꯗꯕꯁꯦ ꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯒꯣꯔꯃꯦꯟ ꯂꯩꯇꯕ ꯈꯣꯡꯅꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤ ꯈꯨꯟ 12 ꯀꯤꯂꯣꯃꯤꯇꯔ 12 ꯂꯤꯁꯤꯡ 2,000 ꯀꯣꯟꯅꯕ ꯀꯣꯜꯂꯤꯕ ꯈꯨꯟ ꯑꯁꯤꯗ electric power lagte kumza lising ani ga taraga nipon gi april kun ga nipon da manipur gi kangpokpi district ki laishang khulna india gi aroiba electric piba khul oire atai electric fangdaba mafam leitre haina india gi prime minister na hai khrabasu kamjong district ki samphung block ki khul kaya ngasi fawba electric fangdana leiram lei hiramasi gi matang da impact news ki paudam ama ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯩꯈꯣꯏ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯅꯤꯄꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏ ꯂꯥꯏꯁꯟ ꯚꯤꯂꯦꯖ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯤꯕ ꯚꯤꯂꯦꯖ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯌꯥ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯇ꯭ꯔꯤꯛ ꯈꯨꯂꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯅꯤ ꯈꯨꯜ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯀꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯃꯩ ꯄꯤꯈ꯭ꯔꯦꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯗ ꯂꯥꯎꯊꯣꯛꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯃꯩ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯝ ꯑꯗꯨ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯎꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯩ ꯐꯪꯉꯤ ꯑꯃꯁꯨꯡ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯔꯤꯌꯦꯂꯤꯇꯤ ꯈꯪꯉꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯒ ꯎꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯔꯤꯌꯦꯂꯤꯇꯤꯗꯨ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯑꯣꯖꯥ ꯌꯨꯝꯁꯦ ꯍꯧꯖꯤꯛꯁꯦ ꯃꯩ ꯏꯂꯦꯛꯇ꯭ꯔꯤꯛꯁꯦ ꯐꯪꯉꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯃꯛꯁꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯪꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯃꯩꯁꯦ ꯁꯤꯖꯤꯟꯅꯒꯦ ꯍꯧꯖꯤꯛꯁꯤ ꯏꯁꯥꯒꯤ ꯕꯦꯇ꯭ꯔꯤꯗꯀꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯤꯗꯗꯤ ꯃꯤꯁꯤ 1,000,000 ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯒ ꯌꯨꯝꯊꯣꯡꯁꯤ 150 ꯑꯗꯨ ꯂꯩ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯗ ꯂꯥꯏꯠ ꯐꯪꯗꯕꯁꯤꯅ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯍꯣꯏ ꯈꯨꯟꯁꯦ ꯇꯤꯚꯤꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯤꯚꯤꯕꯨꯗꯤ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯕꯦꯇ꯭ꯔꯤꯗꯀꯣ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤ ꯈꯨꯟꯗ ꯃꯔꯨꯑꯣꯏꯅ ꯁꯣꯂꯔ ꯄ꯭ꯂꯦꯠ ꯂꯩꯁꯦ ꯁꯤꯒꯤ ꯁꯣꯂꯔ ꯄ꯭ꯂꯦꯠ ꯑꯁꯤꯅꯅꯤ ꯁꯤꯗ ꯄꯨꯁꯜꯂꯀꯥꯟꯗ ꯃꯩ ꯐꯪꯉꯦꯅ ꯂꯧꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯣꯏ ꯈꯨꯟꯒꯤ ꯌꯨꯝ ꯑꯃꯅꯤ ꯁꯨꯝ ꯆꯪꯖꯒꯦ ꯑꯣꯖꯥ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯁꯤꯁꯦ ꯃꯩꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯂꯩꯕ ꯁꯣꯂꯔꯒꯤꯁꯦ ꯑꯣꯏꯗꯣꯏ ꯁꯣꯂꯔꯒꯤ ꯍꯥꯏꯐꯦꯠ ꯃꯅꯨꯡ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯝ ꯆꯪꯉꯨ ꯑꯣꯀꯦ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯒꯤ ꯌꯨꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯣꯂꯔꯒꯤꯗꯤ ꯂꯩ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯗꯤ ꯑꯝꯇ ꯂꯩꯇꯦ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ ꯍꯣꯏ 87ꯗ ꯆꯠꯂꯦ 87 ꯁꯨꯕꯁꯦ ꯍꯧꯖꯤꯛ ꯈꯨꯟꯁꯦ ꯃꯩ ꯉꯁꯤꯕꯨꯛ ꯐꯪꯗꯕꯁꯦ ꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯒꯣꯔꯃꯦꯟ ꯂꯩꯇꯕ ꯈꯣꯡꯅꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤ ꯈꯨꯟ 12 ꯀꯤꯂꯣꯃꯤꯇꯔ 12 ꯂꯤꯁꯤꯡ 2,000 ꯀꯣꯟꯅꯕ ꯀꯣꯜꯂꯤꯕ ꯈꯨꯟ ꯑꯁꯤꯗ electric power lagte ꯌꯨꯝꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯒꯚꯔꯟꯃꯦꯟꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯅꯤꯡꯉꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯕꯗꯤ ꯃꯩ ꯐꯪꯕ ꯌꯥꯔꯦꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯂꯣꯏꯗꯤ ꯁꯤꯁꯦ ꯃꯩ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯪꯕ꯭ꯔꯣ ꯐꯪꯗꯕ꯭ꯔꯣ ꯑꯣ ꯐꯪꯗꯦ ꯁꯤ ꯁꯣꯂꯔ ꯁꯤꯁꯦ ꯃꯅꯤꯔꯗꯥꯅ 1999ꯗ ꯄꯤꯈꯤ ꯍꯥꯏꯕꯗꯨꯔꯥ ꯍꯧꯖꯤꯛ ꯁꯤ ꯌꯥꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁꯤꯗꯤ ꯕꯜꯕ ꯑꯅꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯣ ꯁꯤꯒꯤ ꯌꯨꯝ ꯁꯦꯝꯗꯤ ꯑꯩꯈꯣꯏ ꯁꯣꯂꯔꯁꯨ ꯑꯝꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯩꯁꯦ ꯃꯝꯃꯒꯁꯨ ꯂꯩꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯍꯥꯏꯕꯗꯤ ꯆꯇ꯭ꯔꯤꯛ ꯈꯨꯂꯦꯟꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯕ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯨꯅ ꯋꯥꯅ ꯍꯤꯡꯔꯤꯕꯅꯤ ꯁꯤ ꯄꯨꯟꯁꯤꯁꯤ ꯌꯥꯗ꯭ꯔꯦ ꯒꯣꯔꯃꯦꯟꯅ ꯃꯇꯦꯡ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯥꯏꯟꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏꯗꯗꯤ ꯆꯇ꯭ꯔꯤꯛ ꯈꯨꯅꯧꯅꯤ ꯆꯇ꯭ꯔꯤꯛ ꯈꯨꯂꯦꯟꯅꯤ ꯆꯥꯎ ꯈꯨꯅꯧꯅꯤ
aduga Makotni, Molenni, Kampalni, Kasungni, Jamuni, Hamagopungni, asigi range, border range pura phangdra. Government facilities phangninga APMGS wa haro, NRGS haro, other update haro, ama. Oji sigumba habidi ade chalaka koi Xerox tongani, submit tongani, passport ni, Aadhaar ni, PAN card ni, adugumba Xerox tongba chadda. Ila na sida lupama spend tawge da lishingama spend. ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯇ꯭ꯔꯤꯛ ꯈꯨꯂꯦꯟ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯆꯞ ꯆꯥꯕ ꯐꯦꯁꯤꯂꯤꯇꯤ ꯐꯪꯍꯜꯂꯝꯗꯕꯒꯤ ꯆꯞ ꯆꯥꯕ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯇꯝꯒꯤ ꯂꯥꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯗꯨꯒꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯦ ꯑꯃ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 1-2 ꯆꯪꯕ ꯆꯦ ꯑꯃ ꯖꯦꯔꯣꯛꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯃꯗꯨꯒꯤ electricity khudongchaba adu phangdabna maram akanta phangba mafam haibadi khulutana nata imphal tana chi adu xerox townaba honaba matamda lupa lising ama hena chatli haibagi wafam sing su lairi aduna table work ta thabak tawba natraga khu chi da khakta da India da mai phangda mafam laitre nadi panglaw lawba aduga ground reality dana khogi mai phanghalamdabagi chap chaba report sing asi uraba matungda lenga ki maike dagi kari anoba khongthang sing paikhalakpagi haiba dudi miyamna ngaiminaba mathau tari impact news ki damak chatrik khulen dagi miyamda pawdam jai bai sai lama musu